ngasi Board of Secondary Education Manipur Bosemna HSLC exam lisingani kunitoi gi fal laothokhre Rahul Laishramna apunba mark changa marfu taruk fangduna first rank takre Nongmaithem Thanajit amasung Tanish Tongbamna mark changa marfu manga fangduna second rank takre Meneka Huidrom amasung Jesia Khwairakpamna mark changa marfu mari fangduna third rank takre Manipur HSLC exam result lisingani kunitoi asi State ki Education Minister TS Basanta yauna Imphal da laiba Bosem ki exam hall da laothokhibani Hadak chahi ki class 10 ki examination asi Bosem na April 3 tagi May 13 fawba chathaki Maheroi singna official website manresults.nic.in da changduna result khangba yagani hairi